Dam E Powdagi Kocherake, Echigi leadersing Ngasi, Governor Unagadwri, Lamdam Sigi Korounganba police station sing the Kusukulai surrender to Ropaleptri, Lamdam Sigi Korounganba police station sing the Kusukulai surrender to Ropaleptri, Police Tagi Fangba Pawaman High, Infalis District Andro police station da SLR Nongmay Ama Nongmay Adugi Megjinama, surrender to Rocky District Asimaki Sagulmang police station da SLR Nongmay Ama Nongmay Adugi Megjinama, Megjin Yaba Carbine Gun Mari Atopa Megjinama Amadi Kape Yariba Nongmay Maru Kungamato surrender to Rocky. Amarom the Hangang police station the su 9mm pistol ama SLR gi tube launching mari kape yarba nongmay marutara immunization box ama bulletproof jacket ama stun cell ama smoke grenade ama helmet ama wireless set ani kapthokraba nongmay maru khara amadi atai polam khara surrender tawki haidi nakalamarom da nambo police station the su tongan ba kusukulai kaya marom surrender tawkre kulai singadudi country made SBBL ama country made rifle ama SBBL mari DBBL ama 303 rifle ama rifle adugi magazine ama rifle adugi kape yariba maru taraga manga tear smoke gun ama 7.62 mm gi nongmay maru taruk 36 hand grenade ama smoke grenade ama stun cell ama normal tear smoke cell ahum soft nose tear smoke cell mari SLR tear smoke cell ama bow fang handset ahum bulletproof plate ama bulletproof base nipan assault base mari multi-mag post ahum amadi arm helmet taruk ni hairi Moirang police station da su tongan ba kulai kaya marum surrender tawaki kulai sing adudi SBBL ama DBBL ama magazine yaba carbine submachine gun ama 303 rifle gi kape yariba maru humfutara 7.62 mm gi nongmay maru tara 36 high explosive hand grenade ama amadi tear smoke ani hairi amarom da Fogoksaw Ikai police station da su kulai kaya marum surrender tawakre hairi kulai sing adudi SBBL gun ama 12 bore cartridge anga smoke bomb ama bulletproof jacket ahum helmet ani amadi bow feng set amani nakalamarom da Bishnupur district commando unit 2 kusukulai kaya surrender tawkre kulai sing adudi SLR nongmay ama nongmay adugi magazine ama insas rifle ama rifle adugi magazine ani DBBL gun ani SBBL gun ahum local made 303 rifle ama rifle adugi magazine ama rifle adugi kape yariba nongmay maru 23 303 rifle ama local made .22 pistol ama pistol adugi magazine ama masak khangdaba magazine ama leto cell ama AK rifle gi maru ani 7.62 ballister cartridge tara M16 nongmay gi kape yariba maru kun taret Chinese hand grenade ani 36 high explosive hand grenade taret mortar shell ama stun grenade ama detonator ahum bulletproof plate ahum base 20 bulletproof helmet taraga mari furit mapan amadi khongrau amani hari editorial kalamo kongla pawdagi lakhotcher kya sam rifles na khulai kya cookie sing ngak senena pure haibagi wathok leirakpa May ahum 2023 dagi chin cookie jo narco terrorist sing na manipur gi miya maru oina mitei singi mathak talanda duna paktak miha leptana chatharagli makoi na manipur gi punba saktam thugairaga makoi khaktagi oiba tokhaiba leibak jalingam semnaba demand gi mayokta India government na lanthekna bi thabak paikhatpa leptri loinana Tholi Bamahel Langpok Misi Minagi Mikap Mirau Khona Thalaba State Oregli Illegal Migrant Chin Cookie Jo Terroristing Landarli Basilaksin Naba Central Government na Honabagi Mahod Wato Asi Cookie Amasung Maite Anigi Maragda Thokpa Kangluf Ki Irangni Wato Asigi Warusin Pragna Bahona Rihai na Manung Len Mathong Chathaduna Leiri Loinana Union Home Minister na Wato Asigi Warusin Pragna Bagi Haiduna Cookie Amasung Mite Anigi Maragda Changthok Chasin Yadaba Buffer John Semduna Mite Sing Cookie Sing Namna Khundaba chingi mafam singda changbada thingba thamli amaromda nangam khai ngakna ba thamliba paramilitary force Assam Rifles na terrorist cookie singa bunker saminaba amadi khulngali ba khunja mitei singi mathakta puna nongmai kaptuna attack chatharakpa haibigi wathok sing laidi loinana central government na tholiba wathok asi laksinabagi mingda military amasung paramilitary forces company masing thingamdana thajilakhiba sing adu landarakhiba sing laksinaba honabagi mahut lan ngaliba khunja mitei singda oina nongmai chingdon onsen bagi thabak sing chathaduna leirakhibadagi wathok asi loikham naidaba proxy war ga pangkhangnarakibani leba asida logi wangmada indo memar ngamkhai lana changlakhiba cookie narco terrorist khuzok kharana landarakpada malengi lebak singi manungda mapangal kanba leba ama oriba indiana laksinba ngamdabadagi malengi wathok oheliba sigi nungi oiba aronba agenda ama leibadagini haibada haimanba thokloi proxy amadi geopolitics ki landa oibadagi pandam adu fangnaba honabada loikham naidaba lan chatha anduna chahi lising kya ge punbagi saktam ngaglakhiba asiatic sovereign country oirakhiba manipur bu india gi fiba nungda tilakhibagi mahi oina punbagi saktam singkup sana kahen khidar ribra haibagi miyangi mafamda mi paiba leiri Cookie terrorist sing napun bagi saktam thugaina balandar kiba madi mitei miyamna lan ngakpagi thabak chathabada miyoi chani yangkhai sikre
कुकीसिंगना मीतेगी युम पाक्तकना मई थादोखिबदगी लांजेक्नरखिबा मियोई लिसिंग हुम्फु हेना रिलीफ कैम्पसिंगदा संगजफम लौदुना हिंगबगी वाहनथोक लेइतना हिंगली लानगी मईचांग नंगलिबा मियामना लानगी वारोइसिन कैदंगै पुरकदगे हाइबगी वाहंग लेरिङैगी चेरक असिदा स्टेट असिगी लेजिस्लेटिव असेंबली सस्पेंडेड एनिमेशन अमदी पीआर थमजिंदुना मणिपुरबु मपी मपा लेइत्रबा स्टेट ओहेलिखैबा असि लाइबक थिबनी प्रेसिडेंट रूल थमदुना वाथोकी वारोइसिन पुरकनबा होनरिबसिगी मनुंगदा असम राइफल्सना खुलाई पाइबा कुकी मिलिटेंटसिंग ngak सेंदुना चटमिनरे हाइबगी अनौबा वाथोक अमा लेरगलिबा असि लाइबक थिबनी असम राइफल्सना कुकी मिलिटेंट लुचिंगबसिंग पुना चटमिनरिबा करिगिनो हाइबा सेंगदोंगनबा खंगलगलिबा असि सेनापति डिस्ट्रिक्ट स्टूडेंट एसोसिएशन सिंदुना थासिगी 23 दा पाउमिसिंग उनाबदा एसोसिएशन असि प्रेसिडेंट सालोनिना फेब्रुआरी 22 गे हिंगोंगयाइदा असम राइफल्स अमदी कुकी मिलिटेंट गी लुचिंगबसिंग चटमिनबा अमदी मिलिटेंट लीडरसिंग असिबो असम राइफल्स ngak सेंदुना चटमिनबा उखी हाइबा वाफम फोंदोरखिबसिना अचुंबा ओइरबदी नुंगदा करिगुंबा अरोनबा एजेंडा अमा लेइरब्रा हाइबा मियामगी चिंगनबा वाहंग लिसांग सिन्ना लेरखिबा दुगे असेंगबा पाखुम हेना मयेक सेंगले हाइना लौबा याइ।